Hello India ki makha dasu koi gi sugumba para games singsi pukning thougatnabagi damakta tongana budget khaktana tongana initiatives mayama laukhalaga lakre kuidribada mamang thada akoi gi Guwahati da Northeast ki oiba ahanba para games pangthokre sigi para games pangthokibasida Assamna first taraga akoi first runner up sina Arunachal Pradesh na taaki adugi games tu uba matam dai gi pukning da phau basi Manipur ji sports powerhouse ne hairaga aphau ba sanaroi mayam ama puthokre tongan ba film mayam da body lifting sorry se weight lifting da khangde boxing da khangde football hockey tongan ba athlete mayam ama puthokre aduga para games na kai gidamakta north east ki oina tawbasida manipur na first taba ngamdribano haibasi itomta hangjagi aduna ngasi tinbiriba oja sing parents sing manipur gi lairiba mipum khudimakta ina haijaning basi akhoi gi special children sing si persons with disabilities sing si makhoi su sanabada khoina pungning thogat pisi sanahansi para games ta para olympics ta yauraga laibak ki mingchit pura poensi sana khona basina makhoida team spirit ama pigani discipline ama purakani leadership quality lakani masada self confidence hengalakani aduna koi gi special angang jing sida self confidence ama lakpa mirak tinba ngamakpa leadership quality develop torokpa ise yamna maruiba potamani moi sidagi su akhoina tamba yaba moidagi su kana ba mayama akhoina khangjan ba yaba mayama su tholakani masina akhoina ngasi yamna chamna houdokpada thoram sidagi ahubo oiraga akhoi tungda persons with disabilities singi moigi tongan ba discipline da sananing bada pukning thougat minasi haiba wapham je thamjaraga ai puno khurumjari thank you